Zaribam the posting taba asi punishment post ni haina lawi haina mari lenaba authorities singa unaruba matamda asumna fongdorok pasi laibak thibani haina district hospital monitoring committee Zaribam gi executive member PH Manteshwari Devina fongdorokli Hiramasida yaning daba fongdok tunanga si ayupung taramathoi dagi hauduna Zaribam district ki ningsing khunda laiba 50 bedded hospital gi manakta district hospital monitoring committee Zaribam na sinduna Zaribam gi CSO singamadi maira pabi sing yauna wakat mi from kre PH Manteshwari na makatana fongdokibada Zaribam district asigi amata ngaraba hospital asigi matangda district hospital monitoring committee Zaribam na Imphal da chatuna health minister yauna mari lenaba authorities sing unaduna hospital asigi awat apa sing hairuba matamda ngasi faba response amata pirakpa leitri karigumba apikpa operation macha amagisu Zaribam dagi silchar kasar romda refer tawduna anaba sing ngasi faba leiri handak Zaribam da health director langtuna yengsilamba leikre haina so fongdoki Zaribam miyamna haizaba sida tabi drabadi ahenba khongjang changsingani haina so makhatana fongdoki ngasigi wakan mi from aduda atuba matamda MS hapiu hana leramba CMO lauthokpa yaroi atuba matamda hospital asi full flats district hospital onthokpiu in charge ki culture muthatpiu Zaribam the transfer posting book punishment ni khanba yaningte haiba play card sing paiduna wakan mi from phamki Masih Agasti tang kunmapan Tawanse namira sidai ko Zaribam gi minsing hunda laiba amata ngaraba 50 bedded hospital asigi opposite aitoi Zaribam district hospital monitoring committee na kusam naraga lamda masida laiba maira pai bi amadi atai tai se singaloina na to asigamba wakan mi pharmacy phamjari kaina haibada aitoi Zaribam da laiba amata ngaraba hospital asigi khudong tadaba sing asigi koina muhana ningsing dragasu program yamna khanguna lewa phamni haiba hospital asida matik chaba doctor leite physicalai leite ana layangi filda adugi mati awata lei asigumba khudong tadaba sing asi khanadi amna pure hospital asi Zaribam da lewa padubu chakhotagi mami amata ude khudong tadaba na adugi mati henjalai maramaduna athuga matamda ai matik chaba semo ma pubiu hana matik chaba semo ma habadi kuina transfer la badu khabakha hauramne development akhota gega yum thangatara nong yu hawa sema me adugumba mati chare na khajaba semo do amuk transfer to dikre mamangai da semo incha samale yambadu na kaida sabak tawamdre ada sabakra hauram wa semo do amuk kuda transfer to dikira hada se to Zaribam praja singa bitu mati ya ganinde ada adugumba mati chaba semo mai athuba matamda gi banda pubi tuna si hospital gi development si yamna thuna tu matamda lesson da de pamje